Scheduled tribe status ke victim card sijinaduna khudongchaba launaba hotnariba kukising ST status fangfam thokte makoida piriba status asi lautoktuna yelho furup oiriba maitei singda pifam thoi haina political activist Mahesh thaunauzamna Union Travel Affairs Minister Arjun Munda da taksin kre New Delhi ge Parliament House changase Mahesh Union Minister Arjun Munda unaraduna maitei singna ST status fangfam thoi haiba warol yawa memorandum ama lankhat kibaga loinana Manipur gi puwari के record oiba maitai amadi kuki asi karam furup no haina masak takpa annexer point yawa lyric amasung minister ge mafam da khutsen nakhi Union Minister Arjun Munda ga unaraba matung mahakna phongdorakpada laibak asida ST ge status fangliba furup khudimak laibak asigi yelho furup oigedabani haiba Supreme Court ke judgment leibana mapan lamdagi lana jongsilakpa kukising asina status asi fangbagi hak leite Manipur ge asengba yelho furup oiriba maitei singna ST status fangba yabagi maram khudimak suna leibatanatana anganba matamgi census record singda maitei furup asi tribe oina record leiram khibani haina phongdorakhi बसे कनी ऑथोरिटी ने क्वेश्चन ओइगदब से प्रजा नते को ऑथोरिटी ने क्वेश्चन ओइगदब से करीनो हाय मतमदा मैतै ना एसटी चंद्री से करीगिनो फंक्शनबम थोकपदा अदुबो कुकी ना एसटी की पावर एसटी की पावर एसटी की स्टेटस से एंजॉय तौरगा लरिबन करीगिनो हाय बसे सिसु मु हंगदबनेबा मैतै मितै ना एसटी चंदब यादे एसटी की चंदम थोई है ऑथोरिटी ने खनबीगदब से उबीगदब से अमन करीनो है मतमदा अखोगी कुकी इलीगल इमिग्रेंट सिंगसिना एसटी की स्टेटस एंजॉय तौरगा लैरिबसे सिसु चुम्मीब्रा मखोय फंगम थोकप्रा हाइबसे सिसु खनबीगदबनेबा सि खननबगी दमक्ता अखो मिनिस्ट्री ऑफ ट्राइबल अफेयर्स अर्जुन मुंडा जी उनजबने अदुगा तसेंगना करीगिनो है मतमदा मोय फंगम थोकप्रा हाइबसे द cookies illegal immigrants are not qualified for the ST status. In a judgment passed on 5th January 2011 in criminal appeal number 11 of 2011, arising out of special leave petition number 10367 of 2010, in Kailas and other versus State of the Maharashtra TR Taluka PS, the Honorable Supreme Court of India held that all scheduled tribes, Adivasis, shall be original inhabitants of India. Original oigadabane haiba.